Tamaram Tangkul Village da lam ekar chamaga marfuga tarukta thaba Kihom Mang-Takhre loinana khunjasingna Leingakki Mateng Ngaihouri. Tha asigi haukiba tarik mangada len yauba akanba nonglei nungshit aduna maram oiraga Manipurgi tongan-tonganba mafamsingda awaba kaya mayoknari. Masigi manungda Ngariangi Tamaram Tangkul Village ki khunjasingsu amani. Kun asigi khunjasing lawu singuna maru oiba sinfam oiduna Ngaihouri. Makoigi maru oiba pothok singdi Kihom sing amadi yaingangna oiri. Laibak thibadi handakki nonglei nungshit aduna maram oiraga hairiba kun asigi Kihom thaba lam ekar chamaga marfuga taruki Kihom sing lokhatpa yadana Ngaihouri. Hairiba Kihom sing asi yolabadi lupa lakh 50 taruk romdi oigani. Adubu len na yaithatkibana Kihom amata lawba yadana Ngaihouri. Kihom palabasu len na yaithatkibagi dak taba amadi manasing kenkibana Kihom sing chawba hendabagi fibamda Ngaihouri. Hairiba kun asigi oina kun taramuk pullaga lawmi 530 Horticulture Department ki FPC Yalhaumi Organic Producer Company haiba asigi makada lawu singu chathari. Company asida yauba khul asigi somingam kaishing na fongdorakpada khul asigi lawmi sing lawu ba haiba sinfam asina maru oina painei. Khul asigi oina maru oina puthokliba asi Kihomni. Adubu handaki nonglei nungshit aduna amang ata kayamarum thokre. Lupa lakh 50 romgi lam ekar chamaga marfuga tarukta thaba Kihom sing amata lokhatpa yadre. Mahakna makhatan hai Handak Mang-Takhre asigi Leingakki compensation launanaba thabak sing hotnari. Hauzik maki oinadi fangba leitri. Adubu lawmi singi awaba asi yenglaga Leingakna soidana mateng pangbirakani haina thajai haiki. Laibak thiba thodok aduna maram oiraga kumsigi oina kun asigi khunjasingna awaba kaya mayoknaragani haina su mahakna fongdorakhi. All Manipur Working Journalists Union Amzu amadi Horticulture Department anina khutsamnaduna ngasi lamlai asigi manung channa leiba Thayong Village amadi Ngariangi Tamaram Tangkul Village cha chatuna lawmi singa unakhre. Amzu na chahi 50 surakpagi Golden Jubilee thoramga mari leinana pangthorakpa tongan-tonganba thoram pareng paikhatlakpagi manung channa Horticulture Scheme singi matangda numit nini chupna pangthokpa media sensitization program gi ngasi nini chanba amadi aroiba numit asida field visit chatpani. Thayong Village asi miyoi 1,000 amadi yumthong chamaga maudrani pan leiba kun amani. Kun asigi oina Kihomgi farm na mapung oina tauhori. Mafam adugi khunja chadra maudradi Kihom thaduna sale tali. Mafam aduda makoina organic fertilizer amadi vermicompost khaktamak sizinaduna Kihom thahori. Kihom farm tawbana makoida senthok lambi leina ingna chikna hingba ngamhori. Hairiba lawmi sing asida Manipur Leingakki momana mateng kayamarum panghori. Adumoinamak awatpa kharadi leitaba nate. Lawmi sing asina cold storage amadi food processing thamba pamhori. Hiramasiga mari Lainana Kihom farm tauribi kun asigi Florence kom na fongdorakpada mahaki oina Kihom asi chingmai ahumda thabani hairi. Kum amada chaurakna Kihom lakh 2 hen mathai. Masidagi lakpa income asi pathoknabada karisu yamna konaba ngamde. Awatpa adumak lei. Napi pengbada mi neklabadi nongmagi paisa pigani amadi yamna suwaba thabak ama oiri. Masi Leingakna plastic asi lawmi shuna pirabadi awaba asi khara makhaidi kokani hairi. Mahakna hai momana off season matamda Kihom sing yonbiba amadi tongan-tongan scheme kaya pitharakli. Adum oinamak Kihom asi masana mundringaida nakanama nungsana kahatlaga mangba yawi amadi ban blockade lerakpa matamda pattuna mangba yamna yauri. Masi thoktanaba mafam asigi cold storage ama sabirabadi henna nungaigani hairi. Loinana Food Processing Unit hangduna Kihomgi juice amasung powder na chingbasu semba pamli. Adubu hauzik makti madugi khudong chaba leitabana madu makti fangba ngamdri haiki. Kun asigi khulakpa M achungkom na hai prithivigi anisuba lanjang matungdagi Thayong khunda Kihom thaba haurakibani. Madudagi hauduna Englising aniga 15 faubadi khunjasingna adumak chumna Kihom tharami. Adubu Englising aniga 15 dagidi momana mateng pangba hauraki. Organic har amadi atay mateng kaya panglakpana Kihom farm ningthina tawba haunaraki. Adum oinamak yam fagatna tawba haibadudi oiba ngamdri. Masti Leingakki subsidy yauba loan sing pibirabadi henna nungaigani. Loinana mafam asida atop-atopa hinjang napi kaya marumsu thabana cold storage ama thambiyu hairi. Khongchat aduga mari leinana momagi assistant project officer ngangom Vishal Singh na fongdorakpada organic farming asida kayamuk yamna maipakna changsinba ngamlabagi haibadu yengnabagi pandamda ngasigi thoram asi pangthokpani hairi. Mahakna hai Thayong Organic Producer Company asigi FPC office asi Waithau Chiruda leiri.
Maram aduna laumi singna chathok chasingi awaba kaya lei haibasi ngasi thengnarakle asigumba khudong chandaba kaya asi department ta haibiraktuna department gi maikaidagi mateng soidana pangjage haiki yengsin khongchat aduda amzu gi president Bijoy Kakching Tabam amzu gi member sing amasung horticulture department ki official amadi journalist kaya nasu saruk yaki Kihom si akoina jahi madam ko bisi lakani gumba ruang budi fisiko dumu putwe aduga koi ta thai ba mafam chi ching ahum ne mamang nom de maring lok haina ma lei sida waro bu silom ta pakhang the haina ching ahum si ta thai ba ki hom se aduga approximately akoina thaba si ki hom se mukhong se koina 2 lakhs gumba krai helong da male aduga ne thai koina marketing si akoina season de sida yamba marketing si sida lai sida mafam da yamba yole have the dum za sure have taris la busi ko mai te su lai muslim si ju chingmi si ju dum lai season sida lai lo ba lai duga kena mon da mo ma singna taw da moi mon su du lo bi su dum thai na koi main source si ki hom ne to yong koi farmer gi de asina koi da bi si ki source da koi si anga si se direct tam han bane aduna main source si pineapple se oye du koi ate sing thaje duga lo pu si se koi ki hom mar ta kha thaje ba si khak ni duna ki hom si yon ba lori de koi income se wai hai tai ko income se le de koi asina ne oi ki hom si sa gi ne koi na ngam jaba dum thaje ne pun de sam sa dum tongale si manga thaba ngam ba le ya tara mu thaba le ko ma na di ki sa sa dum thaje bane chahi mada income la buse koi ki hom thai ba mukhong mu si du gi tu ne le ye adu for example koi na 4000 gumba piece gumba pal le koi na 1 lakh gumba yole du bo koi na he kang phuk bu digi na koi na peng ba thouding koi na peng jai hari bu ko peng bu ni na koi na lai ba yole ba income si ga set bi si yam ka hin lem ba ngam de koi da koi de koi na khut na dum phoi na dum hak tang lai na dum song e du na lai ba paisa du koi na 50000 gumba kha du yom bu si lai 1 lakh hem su lai 1 lakh gumba yom bu si lai adu bo changi ba paisa labor si sang ba hen hele ha ba tare